ngasi nongalamdaida kadang-banda kuki khulai paibasingna maitai khul ngakpasingda attack chathaduna maitai khul ngakpa ama hatkraba matungda makha tana numit yungba pung 3 adwaida Moreh da su amukhana special commando gi mathakta ambush chathaduna asopa nangan krai thawdok ase ngasi nungthil pung 3 khara helakpa adwaida Moreh da gi Imphal tamna thawrakpa Manipur Police Commando gi team amana Assam Rifles ke ki location point yogudaba khara watningaida hana thawrang tawduna lumduna leramba kuki khulai paibasing aduna akanma mongda nongmai kapsinduna ambush adu chatharakpa hairi ambush adu da kuki khulai paibasingna kablakpa nongmai maruna special commando gi personnel ama phayanda panbadagi sokle makhatana hojiksu mafam aduda akanma mongda kuki khulai paibamadi set force ki apunba team singa khutthoknari hairi